ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯅꯧꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ SKTVꯅ ꯄꯨꯊꯣꯔꯛꯄꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤ ꯔꯣꯜꯁꯤ ꯃꯁꯤ ꯐꯖꯅ ꯂꯧꯔꯤ ꯃꯈꯩ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯦꯗꯤꯌꯥꯒꯤ ꯃꯥꯒꯤ ꯏꯊꯤꯛꯁ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯊꯤꯛꯁꯇꯣ ꯐꯖꯅ ꯉꯥꯛꯅ ꯆꯠꯂꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯐꯤꯜꯇꯔ ꯇꯧꯔꯒ ꯄꯥꯎꯁꯦ ꯐꯣꯡꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯃꯅ ꯑꯃꯗ ꯕ꯭ꯂꯦꯝ ꯇꯧꯅꯔꯒ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯗ ꯊꯥ 9 ꯍꯦꯟꯖꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯤ ꯑꯗꯣ ꯃꯁꯤ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯅꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯂꯩꯒꯅꯤ ꯁꯣꯂꯨꯁꯟꯗꯨꯒꯤ ꯋꯦꯗꯨꯅꯤ ꯊꯤꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯗꯣ ꯑꯦꯅꯤ ꯁꯣꯂꯨꯁꯟ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯂꯩꯒꯦꯗ ꯊ꯭ꯔꯨ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣग ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯅꯤ ꯇꯦꯕꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯥꯅ ꯌꯥꯅꯤꯡꯉꯤꯕꯗꯨꯅ ꯀꯔꯤꯅꯣ ꯌꯥꯅꯤꯡꯗꯕꯗꯨꯅ ꯀꯔꯤꯅꯣ ꯀꯗꯥꯏꯋꯥꯏꯗ ꯌꯥꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯋꯦ ꯑꯣꯐ ꯁꯣꯂꯨꯁꯟꯗꯣ ꯃꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯁꯦ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯔꯝꯒꯅꯤ ꯍꯣꯠꯅꯩꯁꯨ ꯇꯥꯏ ꯑꯗꯣ ꯕꯣꯠ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛ ꯂꯤꯗꯔꯁꯤꯡꯁꯤ ꯁꯦꯟꯇꯔꯅ ꯈꯤꯇꯪ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕꯖꯥꯠꯅꯤꯗ ꯁꯦꯟꯇꯔꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯊꯧ ꯏꯁꯥ ꯁꯥꯗꯕꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯗ ꯌꯥꯝ ꯀꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯕꯗꯧꯅ ꯁꯨꯝ ꯎꯕ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥꯍꯩ ꯃꯆꯤꯠ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯣꯝꯗ ꯑꯔꯥꯝꯕꯥꯏꯅ ꯀꯔꯤꯅ ꯇꯧꯔꯛꯄꯗꯨꯗ ꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ NRC ꯆꯠꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯀꯔꯤꯒꯤ ꯈꯤꯇꯪ ꯃꯆꯤꯟ ꯈꯔ ꯀꯥꯡꯊꯣꯛꯄꯁꯤ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯁꯛ ꯊꯣꯛꯄ ꯑꯁꯤ ꯇꯧꯔꯦ ꯑꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯏꯟꯇꯔꯚꯦꯟ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯐꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗꯨ ꯌꯥꯎꯗꯕꯤ ꯇꯧꯋꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯑꯅꯤꯃꯛꯇ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄꯤꯔꯛꯑꯒꯗꯤ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯂꯥꯛꯀꯗ꯭ꯔꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯟꯖꯩ